ꯑꯍꯥꯟꯕꯗ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯅꯣꯔꯠ ꯏꯁ ꯂꯥꯏꯚꯇꯒꯤ ꯐꯪꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯒꯤ ꯀꯦꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯍꯦꯡꯂꯦꯞꯇ ꯂꯩꯕ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯕꯤꯔꯦꯟ ꯁꯤꯡꯍꯥꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛꯇꯪ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯁꯤꯌꯔ ꯇꯧꯖꯒꯦ March 2025 FIFA International Windowda Indian teamda Manipuri player taruk yorakpabu Biren Singhana nungai phungdorakli loinana wish tawraduna Roshan Naurem defender Singlen Sana Konsam defender Suresh Wangjap midfielder Boris Thangjam defender Mahesh Naurem midfielder amasum Jackson Thaunaujam midfielder wish ka loinana Biren Singhana wapham ka thamrakli loinana tentak thamjagi amaromdana Paite taulai Paul dagi thatorakpa tentakna meyamna thamjagi bomgi lei pareng taramna siamaga huknaba ngairamge hadi loinana apapata punamak folksn daita pugudabn hebu wapham yauna phungdorakli atopa pawmana Kangpokpi district ki tongan ba mafamsingda lo kaina sajilamba bunker taraga manga security force na thugaikri hadi Manipur top channel ki maikaidigi maroibi ipausung miyamna thamjagi hanbada kanglai paki mairagi editorial miyamna thamjari asuki matik maraibak Manipur amadi miyambu nungsidi haibadu phone taklibra Biren lenga laibak ngakpa madi lusingbu oipa ngamdre haibadu mayek singna taktuna chief minister phamdagi resign tawkhrapa matungda anoba lenga ama semnaba BJP ki MLA sing masing suna leiri adubu ngasi phawa BJP ki MLA sing ama toina punsinduna anoba lenga ama semba ngamdana leiri basi yamna lali thawong asina taklibadi miyamgi mihut oiribe MLA sing asina mareibak Manipur amadi miyambu atuki matik nungsidi haibadu phongna takpani haibada laloidra haina khali oiriba phibam sidi atuki matik hakmallaba haibadu oirabani miyamgi mihut oiribe MLA sing leiribe lengak semduna lengak sasan tawnabagidamaktani haibasi masa masana khangma ngamdre haibasi masu phongna takpaga sapmanari kariguma mareibak Manipur amadi miyambu Thamoi sina nungsiraba miyamgi mihut MLA oibigi thaudang adu khanglama tarabadi ngasi Manipur miyamna waribasi waramloi haibasi MLA sina khangpham thokpani mareibak Manipur na mai hauduna saklaba miyamna kharai khangdana koisen chenaraba Sapam thakpam supam nompham khangdraba matamasida MLA singna mareibak Manipur kanabagidamakta lawpham thokpa thaudang adu laudabasi yamna lali Mikhalgi matamdadi voter oiriba miyamda makhubak lonaduna engonda vote pibiu miyamgi asingwa pakholoi oijagi haiduna khurumduna vote bikyaniki aduba vote karaga miyamgi mihut MLA oina wasak lawkhraba matungdagidi lebak miyambu phadi pharagum khanduna hanna phawbu yingbidaba miyamgi kholau tabidaba amadi marebak Manipur thuwaina bukuki narco terrorist na landarakpada mangjil thana sungthoktuna lanthingnaba ngamdaba haibasi loirabani Lebak miyamna awaba taraklaba mareibak Manipur machet thuwaina bukhonaraklaba matam asidadi miyamgi mihut oiribe MLA singna aikhoi leiri haiduna mangjil thana sungthoraktuna mareibak Manipur amadi miyambu kangadabani amasum ipam khambi maihaure idu ningthau yauribra khambi maikhalu hairiba sigi nungge bu hanthok ado aikhoigi miyamgi mihut oiribe MLA singna khangna thabak pangthokpa ngadabani miyamgi mihut singi mamang maktada masagi mayum tumna mai thadok pibadagi laifam laitaduna relief camp da miyoi lising khumfuen awaba punsida jangjafam lawduna lairibani masidanatana nungsiraba maramda Manipur sinba thungna ireisa singna chatok jasin tawba ngamdana open jail amada thambagum lairi habisi MLA singna khangadabani aduga lamdam asigi miyoi singi human right amadi fundamental right phone khongauna pathamliba sisu aikhoigi miyamgi mihut oiribe MLA singna democracy haibadu karino democracy satpa laibak miyamgi mihut oiribe MLA singna kari thaudang lawgadagi haibadu khangdabadagi thokmani adubu Manipur thokliba lan asi sahi ani fazlakadori asuk sanglaba matamasida miyamgi mihut oiriba MLA singna mikap thoktana phammunaduna amaga tinnabi yadana tokhaina laidibasi yamna sumdi MLA singi lingjel manadaba apunbagi thauna pangal sagatpa ngamdaba sigi kudong chaba lawduna center Manipur PR thamjilakibani haibasi khangpham thui
Maram aduna hauzik anauba lenga ama semba yabagi MLA masing adu hendokna leiraga karigidamakta anauba lenga semba ngamdribano maduna hauzik MLA sing muknaba yengthinaba madi phamunabagi matam natri marebak Manipur amadi leibak miyamgi khanduna amata oina punsinduna anauba lenga semduna leitapa Manipur am haibadu ohenba sungani maduna trabadi hauzik leiriba ekhoi MLA sing asi marebak Manipur amadi miyam bunung sidi haiba taklibra haina MLA sing mathakta leibak miyam asauba lanjang ama sangchilakpa yai haibisi su khangpham thu e haba kanglai pa ki maira gi editorial mem han mud special content moina mayam na thamjari amarom dana jail gi inmate sing na puthok pa handicraft ki polam sing yon bi gi thoram pangthokri Manipur Central Jail sajiwa da lai ri inmate sing na puthok pa mora candle blanket sing ba polam sing nom gi oiba miyam yon mi gi thoram manga Central Jail asi campus ta pangthokri jail la ribi inmate singna khutna saduna puthokriba polam sing yuanbagi thorama du yengsin kiba commissioner home and asokumana inmate sing pungni thokri yengsin madu central jail sigi official sing suloina ki jail la ribi sing bu mausa gi punsi da halak ngamana na ba madi makoi da riba personal issue sing bu na thaihan ngamna ba loina masana masa bu thabuk pi jana ba panamda central jail si da ribi inmate sing da tungan ba vocational training kya matam gi pangthok tuna lakpani thauram madru wangang laduna jail SP SK badrika na hai jail industry si kumjai lising ani ga taraga manga dik hawdok tuna matam madu gi hauna inmate sing tungan vocational amadi skill development program sing pangthok tuna lakpi kumjai lising ani ga taraga ni pana pangthok ba Manipur Sangai tourism festival da jail gi inmate sing na khutna saba polam sing ki makatana jail manungda usubagi section amasu hangdokna ba thaurang leiri adubo atop state singa yengna ba state asigi oina convict taraba madi trial sa thariba bandi masing yamdabana handicraft ki polam sing masing yamna puthokudi ngamdi hanu su mangna photoki mangna hai Manipur Central Jail manungda anaw ba industry sing hapsinduna inmate sing makhal makha kya gi training pina ba thaurang pe khali ngasige siguma thauram asida inmate sing amuhana mausa gi punsida halakhan ba ngamhanbada natana hayeng makhoina jail dagi thokraba matamna su masa bu thabak pi jaduna senthok lambi line pi jaba ngamlagani haibagi thajaba su jail SPS ke badrika na makhatana phongtok khena paus da report tawri amarom dana question leak SO Assistant Professor amasu fokat krik Council of Higher Secondary Education Manipur Kosiam na loba Class 12 exam ki physics subject ki question paper leak oibada siena bani haiba supervisory officer SO oina mathau tawba college ki assistant professor amasu phagat khari hauzu power physics subject ki question leak oibada siena bani haiba oza fokat ki baga loina Imphal West ki CGM ko na putholaba matung numit mangani ki police custody lauthakre hari question leak oibaga mari laina ngarang fogat ki ba college ki assistant professor si yauna oza ahum adu thas ki ahum da thawal da leiba Paradise English School ki exam center the class 12 exam ki physics subject ki question paper leak oibaga mari leina cyber crime police na fort ki bani oza ani hana phakraba matung ngarang nauna assistant professor si fogat pam ki bani cyber crime police na thigat pada makata na fogat pangam khraba miweduri Thawal district ki Thawal khetri laikai digi khangembam aranda saihumpu laikhidraba case Bir Chandrani ma hausi YK college assistant professor oibani Paradise English School ki exam center council ki makhada supervisory officer SO oina mathau tawbani hari hana na fort khraba atopa oja ani duri Imphal East ki Yaripok Tolihal Laisram laikai digi Laisram province sai kunthra ga mutu apok L zadumani madi Thawal district ki Khongjom bazar digi Sapam Siba data sai kunthra ka maga apok S mani papuni makhoi ani mak Paradise English School da biology ki oza oibani loinana Sapam Siba data exam center sima ki officer in charge ki thausu pubani hari nakal amarom da hausi kosiam na lauduna sathariba class 12 exam gi ngasi biology amari history thokpu numita exam center sing the council gi flying squad team ya yauna mahiru lup amadi mari leina basing na haking dana satuna yingsin maga loinana nataba pambai sijina dana ba akan wathabak lokhat khian su paus ta phungdorakli amarom dana khulngak pasing phaba pun haibasi ahum subu nupi lal gi paukot pibni kumjai lisingani ga kungo humdo gi me thade kuki sing lan ta slakpadi gi Manipur amadi miyam gi lantung ngang nabi damakta khulngak pisa sing tholakani singya tamya da leidiba khulngak pisa sing bu coming operation tawraga phagani haibagi lenga ki wapham ahum subu nupi lal amagi paukot tharakpani haina lawi khulngak pasing phaba pun amadi coming operation tawbu yaroi haina
Apunba Nupi Kunai Lamsing Mairalo ANKLML Imphal East Yaripok Wana Fondorokli wapham sing asigi nungthil lubasina sindun Imphal East ki manungsan ma Yaripok top sing tha mathak laikai community hall da pangthokiba wakat mifam amada maira lub asigi secretary Konthauzam Sanaya na Fondokibani Sanaya na makata na Fondokibada iramda Manipur sida hawkiba kumja English singaniga kungo humdagi me humdagi tholakliba irang sida India lenga ki sipai sing amadi state force sing na makoina irang si control to bo eram labadi ngasigi khulnga ku isa inaw sing asi thoklam da bege central amadi state force sing na matam sana sumna ningthi na mathau taw da bege miyam gi lantum mang takpa mishimina henjilak padegi mahai masing tamjaduna leijada bai khugi isa inaw kayana Manipur kana begi damak tholak tuna singkhong singya khya khulnga pu thabak taw duna lakli irang si India lenga na nungda thogan mani haina maral siroduna Manipur muthatna bo honarakliba tanphamasida khulnga pa singna tholak tuna khul ngaklamdrabadi Manipur state asi mutlambayai hauzi lengana khul ngak pasing phagani coming operation tawgani hairakpa si iramda Manipur asida ahum suba nupi lal ama tholokna bagi pawkat tawban haina lawi masi tawbi kanu khul ngak li bisai naw sing amata phaba punba yaroi coming operation tawbusi yaroi haina sanaya na fongdorakli wakan mi pamadura sarug yakhibi ANKLML Imphal East Yaripuk 1 gi president ima Asem Ibotombi laimana samana ba BJP gi lenga odi India amasung Manipur lenga na Manipur da hawkiba sahi English ngani ga kungo humdoi gi me thari gi kuki sing sa tharaki balana si nongmadi shoidana ingsik patang do laita da mauksa gi phium madur hanjilakani haina makoina thajaba thamluba dubo ngasidi madugi ona tainabada imadi ngak yauri haiba sandrembi saisragi wari du taduna miyam khamthingna awaba mayungna duna laiti Kuki singidi MLA tarana satmana ba khongthang amada pun leptuna tongan malenga taliduga aikhoi gi mihut oiribe MLA singna makhoi masel punsinda begida phammuna begi khatna saina duna madi media da khuna duna lairi makhoi da ikai ba haibadu mase amata yaudra ba mali mama oibi khoi di ikai jabana loiri mama oibi laira saithing puri bi kiyana ngasi urkhul waiful marak to iramdam kana bagi dama ahing nungtil naidana maira sangda ahing yarek tuna madi loijing loya kya da isai naw singna khulngak tu lairi ba kya bu phagani pungani haina thaurang tarokli besida MLA minister phammanari besing makhoi di pelamgani haina pena phungtoki ima ibetumbi leimana makhatana hakibada India amadi state lengak party pa governor na la lefunduna hana gumtang du laitana ingna sikna lehengani amadi lanjenari besing masamasagi mayuna hanjananduna lehengani haina miyamna thajaba thamduna lapthokpiyo matamadu da aikoi maira sangda ahing yarek patok saragi khulngak libi isa singsu kauksinjaragi haina governor gi pukning singki ngasigi wakan mi phamadu da ANKLML Imphal East Yaripuk 1 kolibu khulai kai kya digi mera paibi imaibel kya susaru yakhena paus to makhatana report tawri Priyas Nit Biology Sangai Pro NTA Nit UG Biology admission hausari class 10 thakraba mahiroi singi damakta thamari gi foundation course amadi class 12 thakraba mahiroi singi damakta lakliba NTA Nit UG 2026 ki tha nipan ki target course pizari hairiba class ngasi matik sane experience lairaba faculty singna takpigani akoina pizari ba khudong saba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sane equip oiraba smart classroom facilities pizari March ki tang kun amadi April ki tang ahum digi class si mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas Nit Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 da pau phobiro